Amazing Bible Prophecy Ministry na taram noksari ngasidagi amuk Saturday numik khudingi aikoina Bibleda Chamamnaba amasung aruba text leibasing adugi maramda aikoina mathang manaw naina nainarakani isnawsa aikoina nainagatruba se Bibledagini aduga aina ngangliba nainadiba khudingmatse Bibledagi oiba taragati nakoina loksanbiu asumba se matung ina satuna Bibleda kaisu aruba Chamamnaba kaisu leite aikoina Bible se fajana nainaba matamda haibase aikoina thidoktuna khangba ngamgani aikoi thidomnasi aikoina Bibleda Chamamnaba leibasing aruba leibasing thidomnasi aduga nakoina karigumba text leiba taragasu aingonda thabiro madu punama aikoina fajana Bibledagi jenglaga bhab thaminase haina aina ahanbada mayamda appeal tawjari ngasi asidi aina lakhotsagiriba topic asidi Ten Commandments did not exist before Moses. Kanao misnai ishogi wen yathang tara ase Moses ki mamangda haibidi senai singda Moses na pidringai ki mamangda basi leiramde haina kanao misingna hai basi ki Chamamnaba se kongningai ki tamo ikoina Bible degi ikoi thidoga nainamdasi ahan bada ikoi ishoda pathana tokse sagada leibi pa yam thaga sare ikoina hoji Ten Commandments se Moses ki mamangda leirambara leiramdabra sagada leibra leitabra haiba si maramda ikoina khara nainagadawri aina ngamba khudimak nahana thawai sengmana simbiu tariba sinawsingda subol pipiduna fajana khangba ngamanbiu Prabhu Yesu Christa gi mingda khuramjari amen hoi ikoina Exodus 20 gi mamangda Ten Commandments ase ikoina mamangda ishona pirambado thengnade adoi tari ikoi yengse Ten Commandments se Moses na pidringai ki Moses laktringai ki mamangda haidi Adam Eve ada mathang Moses ki mamangda leiba mising asida Ten Commandments se khangdabra leiramdabra haibdu ki maramda ikoina khara yengminase ahanbada ikoina Bibleda akoina 2 Peter 2 gi 4 da ibeki matung ina sagadu sing ase pap tawi hai haibidi pap tawhiba sagadu sing ado ishona kanbide akona ngakpidaduna kanbidaduna makoise wayan bagi damag reserve tawduna tame hai masida ini chamtamna hainingibdi Bible na haibigi matuna angels that sin hai sida asmasigi point ya ina longning haibidi sagadu singna pap tawi haibne adana sagadu singna pap tawi pap haibse karino haibse akoina mu yengba yai haibidi sagada leiba Lucifer amasung mahaki matung inbasingna pap tawdana makoi sagada leiba phangde nakoina Revelation 12 da fajana yengba matamda akoina khangani madugi mathangda masini sagadu sing kharana pap tawki abigi Bible da record phange mathangda akoi yengse Adamna pap tawi akoina Romans 5 ki 12 to 14 nakoi yengbio isnawsa akoina ai sidai ayamba texting pajaroi aduga sida hai mi amana haibdi Adamna maram oiduna malam prithibhi asida pap changlakhi haibni akoina Bible dagi haibam Bible da haibigi matungina pap haibase Adamna tawbadagi prithibhi asida mathang changlakhi verse 13 da saije prithibhi asida pap lairami aduba pap ase wayan yathang leitaba matanda pap ase karisu ishona khangande haina sida ju hai sida sum tawduna pap haibase malam prithibhi asida Adamna tawbadagi pap lakhi haibase aikoina singi sida khange kana misingna Adamna pap tawbase karino haibada uheido sabado papni haina kana misingna hai madudagi henba hoi sabado pamnate madudagi henba karigum khara lei hai adu aikoina makhada khoi yengminase aduga kenasu pap tawi hai Genesis 4:7 da ishona nangna apaba taromdragadi pap haibse nangi thongjinda leiram loidabne hamne masina haibadi pap tawi haibdi kena pap tawbadi magi ishona kalu haiba sa kalu haibdo khatpagi mata uhi kapdo madu pap adu papni haibne madu da nate madudagi henba amalai abena kena ishona haibe inde ishona taw haibdo haibe inde aikhoisu ishona haibe indabdo papne Adamna su ishona sagunu haibu uhido sai papne ba mase masini ko aikoina khange aduga Genesis 13 da ikoi amu yengminase 13 gi 13 da asina aduga 2 Peter 2 gi ai thaiba matamna Sodom tha leiba misingdo yamna phatte hai makoi the sinners before the Lord actually ishogi mamangda papi ni hai haidi pap tawba misingni kwaidagi yamna tamthina pap tawba misingni hai aduga 2 Peter 2 gi ai ta jai aduna dharma semba mina makoi ge leiminabdo uba matamda haibni ko haidi makoi gi aina yadaba thabaksing ado haibni sida backs his righteous soul from day to day with their unlawful
did hain lona iden da leiba matamda iden da leiba misina aina yadaba paap tawba tabaksing ado maduna maram oiduna ma no magi ko yamna awaba polum oirame magi thawai do yam warame haibse masida palle aduna ti paap haibse koina Moses na lo pi dringai mamangda misina paap toy lo jaski piraba matungda simina tai haibdi malem da leiba mipung khudimana paap tawi haibse koina Bible da mayakshan hai and Romans 3 ki koina 21 that all have sinned and come short of the glory of God ai mipung khudimana paap tawkre mipung khudimma de adam de horaga malem prithvi da leiba mipung khudimma sina paap tawkre haibsine adoi tan mi na paap taw haibse kari na paap se kamai tawdana paap taw haibse kamai na khangani haibne कोनी यंग जे मथंग दा ईश्वर की लो से मियोबी की थमोइदा ई इशल्ली है ईश्वर की लो से मियोबी की थमोइदा ई है मियोबी की थमोइदा ईश्वर की लो से ई है कोनी यंग जे रोमांस 1 की 18 to 20 दा नखोइना खंगबो ngangoni मसदाई ईश्वर की असाव से पाप तौबा धर्म चेंदबा मी खुदिंग मक्ता ईश्वर की असाव से हाइथे है अदो करिगी दा माहितबनो मरमदी वर्स 19 ने मरमदी मखोइना ईश्वरदगी ईश्वरना खंगबा याबा ईश्वरदगी खंगबा याबसिंग अदो मखोइदा फोंदोक पिरे हैबने ईश्वरना मखोइदा उथोक पिरे हैबने मसी कमाइना उथोक पियो मोजेस के मतंगी ममांगदा लो आइबदो लैते लो इबा लैतबनिना मखोइदा अचुंबा अदुगा अरानबा पाबा हैबसे कमाइना उथोक पिगे हैबदुने बसिदा अदुगा मखोइना वर्स 20 दा उबंगमदबसिंग अदो ईश्वरना सेंबी खरबा ईश्वरना मालम सेंबीबदगी उबंगमदबसिंग अदो उबंगम मिसिंग अदुगी मपाना को मखोइसे फजना खंगली हैबने अदुना मोजेस के मतंगी ममांगदा लेबा मिसिंगना पाबा हैबसे केनो मी हापजे पाबना हैबसे मखोइना खंगेबा ईश्वरना मखोइदा आइबा वयन जाथंग तो पीदबा तारगसु ईश्वरगी वयन जाथंग तो मिपुंग खुदिमकी तांगपाना लाखर मिपुंग खुदिमकी थमोइदा लेरम पिरमेबा अदुगा आदामगी ममांगदा लेबा मिसिंगना आदाम होय मखोइदादी मेमोरी पावर जे यामना फैयबा लौसिंगसे याम सिंगी चै याम सिंगे अदुना मरम मोइदना मखोइदा पाप याम थौद्रिमना मखोइदा काउसन थीबा हाइबसे लैतेबा अदुबु मोजेस के मतुंगदगी दि मियबा हाइबसे ताइबुंग मियबसे यामना काउसन थीबा अदुगुंबा लै अदुना मरम मोइदना आइबा रेकॉर्ड से थंबा दरकार लै अदुगा मसिगी ममांगदा लैबा मिसिंग आइबा रेकॉर्ड थंबा दरकार लैतेबा मरमदी आइबा रेकॉर्ड थंबा दरकार लैरंबा तारगदी खोइना होजि बाइबल दा तारिबा अखोइना माइहेरोन अदुले अखोइना जेनेसिस दा इरिबा अखोइना वारि म्याम से यावरिबा आदाम अब्राहम ईव अदुगा नावागी मतम की वारी म्याम लेरिबम सी असे कमाइना अखोइना बाइबल दा मोसेस ना इरा पिरामिनोबा मरमदी ईश्वरना मसी मखोइदा चिन ओइना अखोइदे इपा इपुसिंगना आदामना मखोइदा थोखि बवारी दो माइगी मसा मसुसिंगदा आइबगी अखोइना मतम लैत्रिमनिना मखोइना ओरेली अखोइना चिन ओइना हाइरगा वारी ओइना सांगसिना सुम हाइरगा मथंग मथंग लाखनेबा अदुदगी ममै थंगदा मियबगी पापसे सुकिमते हलकपदगी मसी इरगा थमदबा यादे हाबदगी ईश्वरना मसी इरगा थममलिबनेबा अदुगा मो यंगसे पाबाइबसे accountability of sin according to our knowledge पाबाइबसे अखोइदा खंगबदुगी मतुना अखोइदा पाबाइबसे ईश्वरना अखोइदा लंग थमबियबा अखोइना खंगद्रदि पाप लैतेबा खंगगदि पापने हाबसे ईश्वरना अखोइदा पीरिबा ज्ञान तुगी मतुना पापसे सिंथानामे जॉन 15 के 22 दाइजे अइना नखोइदा लाका nganlamdrabadi नखोइदा पाप लैरम हाइबने हाइबदि अचुंबा दो नखोइदा खंगनद्रगदि पाप अदु करिनो हाइब अइना नखोइदा हाइरमद्रगदि नखोइदा खंगलमद्रगदि नखोइ पाप लैरम लोय हाइबने अदुबु हौजि नखोइना पाप के कुशन ngai लेते मरमदि पाप हाइबसे करिनो असुंबा करिनो आराम हाइबनो प्रभुना फरिसी सिंगदा जुसिंग ताकपिरे मखोइना इंद्रे खंगागा तौद्रबनि मखोइदा पाप लै हाइबने सिदा 9 की 41 दा साइ येसुना मखोइदा हाइ नखोइ नमित तांगमलगदि नखोइ पाप लैरम लोय अदुबु नखोइना हुजि उइ हाइबनिना मरम मधुना नखोइदा पाप लैरे हाइबदि मित तांग हाइबदि नखोइना खंगद्रगदि हाइबनि मसिदा बाइबल ना हाइबगी मतुगिना अइना मीना खंगबा अदुगी मतुगिना पाप हाइबसे मंगोंदा ईश्वरना मागी पाप की हिसाब से लौवेबा अइना खंगद्रगदि अइंगोंदा पाप से लौदे होय ईश्वरगी मेंगददि पाप थि पापमे अदुबु अइंगोंदा पाप से सिंथाना बिदेबा अइना खंगबा अदुगी मतुगिना पाप से सिंथाना भी हाइबसे मसी मकाउमसी अदुगा रोमांस 2 की 14 15 दजु हाइजे अदुना ईश्वरगी वयन जाथंग लैतबा जेंटाइलसिंग हाइबदि जिहुदी नतबा मखोइसिंग अदो हाइबदि ईश्वर खंगद्रिङैदा खंगदबा मिसिंग अदो गारि तवि महौसाना ईश्वरगी वयन जाथंग यावबसिंग अदो तवि हाइबनि मरम खुदम ओइना अखोइना वयन जाथंग खंगदबा मिसिंगना हुजि हिंदू इसिनाउसिंग आजु पृथ्वीदा ख्रिस्तान नतबा इसिनाउसिंगना मी हारपा फत्ते मसिन थिबा ngang फत्ते
aduga mitumya lanaba phatte migi mapo ramba phatte habse makoina ima ipana haibe inba phatte habse makoina loina khangneba masi karigino haibdi ishona sembiba matamda aikoigi conscience masi hapiraga mieba khudimok sembi khraba matamda masi ipai phudagi aikoida thangdara khrabneba aikoigi kokta ishona hanbigrabneba aduna masiniko aduna ishogi wanja thangna haibsing ado makoi mausana tawi habne mase wanja thang pidraga su habne ado verse 15 da hai makoi da wanja thang laitraga chu makoi mausana haib ishogi wanja thang haib pi habne verse 15 da masina makoi gi thamoida ishogi wanja thang do ishalli habne adugo makoi gi conscience de apopata khangna bagi gyana su masi sakhi pi habne hanko makoi gi wakhalna phattaba tawba matamda su masi maran siba natraga amana amabu kanthongna ba habse masi pai phatte habse masi loina ishona makoi gi kokta conscience happy grabne habne revised standard version as well sumna hai ko 15th section da they show that what the law requires is written on their heart masida law na kari darka lai habse makoi gi thamoida ibi haina ishona revised standard version da masida sumna habse masini isnau sa aduna law ten commandment pidringai gi mamangda ishona shogi yathang tara ase leiramni adu hairi base kaidawi makhoida gi thamoida ishona ibiraga tamameba aduga Moses ki matamdana masi aikoida ayibo oina miyoibana kaugani hana ayibo oina pirambane amu akhoi makatana yengmina se ko adoi tadi lo wanja thanga se shogi yathang wanja thanga se leiramda bataragadi karam saitana pap tawkibna hamni shogi laiba ama leiragadi magi wanja thang lei isho lei taragadi shogi singasal lei shogi sangbidhal lei ba mase adoi tadi wanja thang se leite hai taragadi karam saitana pap tawkibna hamni John 8 ki 44 da haiba matamda masida saitan se ahobadigi mahak mihat po oirami hai asumbatha leite mana ngang bukhudi mang machin thiba oidaba ngang mani mang machin thiba gi mapani haina asumna sida pale aduga 1 John 3 gi aita jo hai he that committed sin is of the devil pap tawba mahak se diabol dekini maramdi diabol na saitana ahobadigi pap tawra maram asigidama ishogi masana pa prabhu isukina saitan gi thabaksing papsing ase manganingai kidama malam prithibida lakpani habne aduna masida tai ibdi saitana ahobudi gi pap tawrei habne pap haibse malam prithibida lakpanate sargada hana pap tawbani saitana pap tawi adudi karino saitana sargada pap tawi habse karina papni habse define tawba ama darka leba karina papse sargada masak takai habse aikuna khang badarka leba aikoi yengmina se ko adudi mo pap habse karamna bible na masak takpura habse aikoi yengmina se masida aikona bible gi ayiba misina pap ke maramda papising ge maramda yamna hai makoina karamna pap se masak takpura habse yengse 1 John 3:4 dai sin is the transgression of the law hai kanaguma pap to misina wayan jathang thugai maram aduna wayan jathang thugai base pamni sida palibu wayan jathang se karino haibi yengbe kanagumna wayan jathang haraga aikona ceremonial law sing lei ceremonial law haide koina sa katpagi aikona sumai mi amana si tawragadi si sa ka kadamni natraga circumcision ka kadamni aduga festival tawgadamni festival niti niyom ajuda pa bhai se karino taibung mi bana tawba pa bhai se karina aido masak takteba aduna masida palibu wayan jathang ase wayan jathang tarane maramdi ipa ishor prabhu jisu khisa khuramdaba atopa lai khuram base papneba masiko saitan khangde khuram base masi papni aduga lai muti lapse papneba masi bible na haibni ko ekhoi na haibna te shogi ming aremda panba pamni sabathu gaiba pamni mai pan haibe indaba pamni mitu miwa lana ba pamni mi har palamni basin thiba ngang ba pamni mi gi mapo man khalak phasing ase pamneba adu haidiba ya thangtara asigi manung yamna yamkhre aikhoina haidiba je sandong na takpada masigi manung da aikhoina prithibida tawdiba khudim kalak pa mi oba yeng thiba yeng cha laidiba khudim se ten commandment sigi manung da san khrabaneba aduga Romans 4 gi 15 da haiko aduga 3 gi 20 da akoina mamangda su ama pakda 2 gi 14 15 da jo haibidi wayan ja thangna ikoida pap se khangale hamne Romans 4 gi 15 na wayan ja thang Romans 4 gi 15 na hamne wayan ja thang leitaba matamda pap leite hamne aduna di pap haibse keno wayan ja thangna pap se masakta habse tai aduga 3 gi 20 da jo haje by the law is the knowledge of sin hamne wayan ja thangi mapana pap habse karino habse khangali habse masi
Paul na action hai aduga Roman 7 gi 7 da hai Paul na hai ko seda I had not known sin aina pap se khanglam loi dabani but by the law natana di wan da thang ten commandment sin natana di ai pap khanglo nebni aina mai ho ba hai se khanglan nebni except the law had said thou shalt not covet aduna thou shalt not covet hai se ai khoina aroi ba yathang du ne ten commandment tara su ba yathang adu ne masina hai se Paul na hai ni aduna masida hai se aina pap hai wan yathang gi mapan natana di pap khanglan hai ni aduna pap hai se kaino wan yathang asina pap hai se ta ai hai se me khena khangya adu James na su 2 gi 9 to 11 da sumna hai se 9 to 11 da mang na hai se karino hai ba matam da masida hai ko 2 gi 9 8 9 ko 10 11 sida masida hai se na koina kerul na khai bu ai ta ko na sama kumna nuksinaga dabni aduga na koina misang makai na ga di na koina pa tawi habni kana gumna wan ja thang adu mapung phana ngalaga mahangna ama thugai ba taragadi mangonda pap lai hena masida hai adu itati masida paliba wan ja thang je karino habje koina mu yengo ba James na mayek sengna adum aikhoida taabane ba sidaida sida ko 11 da hai de masida hai je man 11 na masak ta he that said do not commit adultery said also do not kill pap mahana mitu lana gano habdana sum mi hat kanu hai aduna masida mitu mi lana ba mi hat kanu habse masi karino ba masi yathang tarada khakta yawe ba isnausa aduna masida palle se karino habdi wan yathang habse karino habse ekoina may action masida tagle ba isnau aduna kana guma mission haiba ekoina wan yathang ase Ishona pi dringai gi mamangda ten commandment se Moses na pi dringai mamangda ten commandment se leiramde masi mission ngakpa leiramde ten commandment se Adam gi matam da leirite sarga da leiramde na hayaba madu aran baneba madi loin lei atu ai bu ina ishoda pi basidi koina Sinai chingda Mount Sinai da pi baneba ai bu ina ishona pi baneba ai bu ina pi tre haina masi mamangda leiramde haiba yate hainko aikhoina pi any ptv amagi laiba amagi wan da thang myam lai hadiba so iba pading mamang da laiba am kamaina control trawni India ja kamai control rongni aiba mayek se khangding mamang da ningthau pam laibak sina kamai tawrongane ba adu makoi gi wan da thang lai adu makoi na sinna haiba adu bu ko na aibo ina pirak bane ba aduna aiba leitre ana wan da thang leitre habsti masidi la le adu aikhoina aroi boina akhoi amu yeng cheba aikhoina koina Genesis ki 2-3 da haji ko 2 gi sidaida 2 gi 2-3 2 gi 1-2-3 da ikoi yengmina seba masida hari se masida kari hai haba matam da ishona malhem prithvi ase numit 3 ni da semgi hai masida numit 3 ni da semki adu masida sabat kamamen je phajana pidem adu 3 ni subada ishona pothai adu ma kitaba khudimakte boy ahum verse 3 hai mahana tarin shubanu me se bopi ki mahana masi sengdoki eba mahana ma ki thaba khudi mukti pothai ba aduna Exodus 20 gi verse 8 to 11 da hai riba sabat commandment je sida leireba mahauron da ifadam da ishona sabat nga pu yathang se pi eba aduga na khoini yengba matam du Exodus 16 da su na khoina sabat ki yathang pi sabat ngang na ba yathang je ishona pi eba Exodus 16 da ko ekone Exodus 16 da akwai yengmina siko Exodus 16 je aduna 20 dana Exodus 20 dana kaino pire ekone 10 commandment je a pire ba aduka 16 da ishona pire ba sidaida sabat haibse masida haje akoina ai pazarake verse ko sida andum verse 1 verse 23 this nakoina masina yathang pi bni ko 6 days shall gather but it came to pass to verse 29 da num yenge ko ai horen text of hadana screen du usarage hoji matamang shida the Lord had given you the Sabbath therefore he had given you on the 6th day the bread of 6 day every man in haji shona masida 29 da ju palle 29 13 da sumna ma action hari je 29 da hare adun sida ko mitarung sida logi saru ani do lawro habni
Abide ye every man his place, no man go out on the 7th day. Tari ni suba sina koi thokpa yade. So the people rested on the 7th day have. Aduna Sabbath no minde. Masina Exodus 20 ki mamanda Moses na ishono mo Israel masa sinda Sabbath commandment nga uhaina yathang pireba. Aduna Sabbath commandment leibinina Sabbath commandment leibinina ishogi yathang tara sisu leireba. Maramdi James 2:10 habde kana umina ishogi wan yathang loina nga ka amma thugai batara mahana loina thugai habneba. Aduna Sabbath 10 commandment atuba 9 commandment do yaudana Sabbath khatang leiba yaroiba. Punna si samine habsineba isnausa. Nakoina masigi maramda samamnaba leitaraga so engonda hangbiro aduga makhatana ikoina naminaminasi tabiba mayam khuding shona bo pi voice no patna tawse sargada lebe payam thaga sare koina usin ina khraba 10 commandment fc sargada gi adum leirakuna lakhrabni hoji pawa adum leide habse koina khangkre masida nana bo pi pio prabhu jisu da kuramjari amen.